ai isa fajurai ai si chennai haibagi koi show course gumba karigumba pau hi ama phoksu ngasi phoksu lakhiba laite do karam maina karai dik kari I pau phangdaga RK production na hajut inau nau na ngarang ta thokko thautok tona ai gi ming yaw kochal laga photo kar thagat laga mangda lengsen biriba alimulma singh haji singh amadi jillaba matam kaya bu kai thokpiduna koi gi chahen tha matam masida koi pau tabi bidigi hai batare ek leng birak tuna khanna nei na ba sibu yaw biruni haidana ai bu sui kai khumna bu pi ba lakbiri bu punma bu ina subjin jaraga ngang phai laitana salam goi lo nei kai khuna bu chari thaga chari handak asi yam ikhang khangaudana tang kulhumdoi tha ani 2026 ki numidang pung mapal tawa dwaida RK production haiba koi social media dagi koi video am thadorkiba video adu da hairi badi koi haukiba mamangda ngasi dagina chahi mari romgi mamangda thokiba thodok amagi wari hana mamangda ambulance ama covid 19 na maram oiduna matamduda koi covid chi aduki matikan khre matamda manipur da ambulance ki awaba kaya mayoknaki adu loina kachin koya nara abanina manipur natna india masapu namak prithibi masapu namak nara abanina ambulance adum darkar leiratna ambulance si wa be problem lakpa sida ambulance amatang leiraga praja gi tam katho age haidana koi donate tauge haidana adumena hariba ambulance di hopu kom ko ba amadegi leibni aduga hariba ambulance si ju hanati winger oirambani do ambulance oina semdo aga ontho aga workshop ta adumai tawraga hariba matam du dai koi praja gi damak donate taukhibani covid loiraba matungda gari sisu amak leiriba ikhoi kendra gi praja singna adum ikhoi gi guwahati chatpa khotpa da ana aba puthok pujin chatpa gi pau te adum tai ai ge marak oina di gari sum lap na khre ai di ai na ifan da leibani gari dum swaida kendra gi praja singna dum sijana bani guwahati da na aba puba aduda guwahati de gi amaka ana aba puru tholak ba dum da sijana hai na adum tai ai ba ambulance tu da hojiki RK production hairi isi ai na jadaba lo na jadaba कोलम खरा यौरम में मधुदा एक्स MLA फजूर रहीम चेंद्रम बयाई हाइबनी चेंद्रम में हाई थे माई लोंदा तो अदुबु मणिपुर द लेरिबा मदि अतोप अतोप मफम द लेरि प्रजा सिंह नदी हेक चिंगदबम दि पोहन बाई तारे चिंगदबम दि पोहन लगा मदु हेक बहरे लोइदना मणिपुर मसा पुनमक से पाउ इसे संतोखरे हाई तारे मदु आइना थमजनिंगबदी ओइ हाइरिबा पोट अदुदा आई याउसु याउदे करिगुम्बा अमा फौ कोई मरी लेनजदे हाइबो फमदो आई ngasi ai miam da ai thamjari miam jauna punna sengdok minasi haiduna tanja sisu ai ngaijarakpani maramdi ai koi nahanna man paw ta baga sengdok pai adubu ai khoina ek social media singsi khudak khudak ta ek awai akhum tawnur busu nungai te haiduna ai leiri ba paja sing khangna hairibo pham si ai sengdok jage haiduna tanja sing ngaijabani hairiba ambulance asigi matang da ai ai di miam du donate tawjakhrabani miam na dum sijanaraga dum leibani maduda ai ga thoidokna mari leina de haibo pham do ai ngasi sengdok chari hairiba thodok adusu ngasi deina chahi mari rongi mawang da thokiba thodok oibani guwahati da leiba assam gi police amadi assam gi court na jingbasu interrogation tawdana wayen kayam cha thrangne su khali maduda ai isa fajurai ai si chennai haibagi koi show course gumba karigumba pau hi ama phoksu ngasi phoksu lakhiba laite do karam maina karai dik kari I pau phangdaga RK production na hajut inau nau na ngarang ta thokko thautok tona ai gi ming yaw kochal laga photo kar thagat laga adum men hek tawbirak pududi ai laibak thibani madu matum thoaning de haibo pamsi ai thamjari